Senapati District ke Chakumai amadi Makhan Khulgilona bada leiba Leikhru thong dagi Turelda ahumlak suba oiba truck tasin badagi asok apan amadi amang ata thokre thaudok asing ase ayuk pung nipan makhairom taba matamda thokibani haukiba me tara humdoida mafam simaktada Chaka taruk ki truck ama tasenduna handyman amadi driver lakhide aduga me tara mari amasung tara manga gilona ba ahingda Chaka tara ni thoigi cheng puba truck ama tasenduna driver amadi handyman lakhide aduga ngasi amuk cement puba chaka tara ni thoi panba truck amasu tasin khibani laibak thiba thaudok asi nangkhraba truck adugi registration number na MN01880005 ni aduga driver na lilong makhale kai degi nabas ni soklaba driver maramgi Assam rifle scam da first aid piraba matung Imphal da pukhalakre handyman thoidokpa ka henba asok apandi thokhodre thodok asigi matangda Manipur Driver Association ki secretary Sanjay Khetri mayum na phongdorakpada thong manaki akoiba asi ningthina semjin binaba kayara khana mari leinaba singda khanghanba laikre adubu thabakta onthoktre handak Mamal driver amadi handyman singi punsi mangkhibasi laibak thibani matungda asigumba thodok asi among hana thoktanaba hotnabiu phongdorakli